ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯨꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯋꯥꯏ ꯀꯟꯅ ꯇꯩꯔꯤꯉꯩ ꯃꯈꯨꯔꯥ ꯊꯣꯏꯕ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ "ꯆꯊꯣꯏꯕꯤ, ꯏꯪꯗꯕ꯭ꯔꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ?" ꯊꯣꯏꯕꯤꯅ "ꯏꯪꯗꯦꯗ ꯈꯨꯔꯥꯇꯣꯟ." "ꯅꯗꯣꯝꯆꯥꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ?" "ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯦ." ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯄꯨ ꯀꯧꯔꯛꯏ꯫ "ꯃꯗꯣꯝꯆꯥ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯊꯥꯔꯤꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ "ꯇꯥꯔꯦ ꯇꯥꯔꯦ, ꯀꯔꯤ ꯍꯥꯏꯒꯦ?" "ꯅꯪꯕꯨ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤꯒꯦ?" "ꯆꯥꯛ ꯊꯣꯡꯂꯒꯦꯅ ꯇꯧꯔꯝꯕꯅꯦ." "ꯏꯆꯥ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯁꯤ ꯅꯪꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ?" ꯊꯣꯏꯕꯤꯅ ꯃꯔꯛ ꯐꯠꯊꯠꯂꯗꯨꯅ ꯃꯈꯨꯔꯥꯗ ꯍꯥꯏꯔꯛꯏ꯫ "ꯈꯨꯔꯥꯇꯣꯟ, ꯏꯗꯣꯝꯆꯥꯅꯗꯤ ꯇꯩꯒꯅꯣ ꯍꯥꯏꯕꯅꯦ, ꯑꯩꯅ ꯇꯩꯅꯤꯡꯗꯅ ꯇꯩꯕꯅꯦ." ꯊꯥꯔꯤꯛ ꯅꯣꯛꯂꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯋꯥꯏ ꯇꯩꯒꯦ ꯍꯥꯏꯃꯟꯗꯅꯅꯦ ꯑꯩꯁꯨ ꯇꯩꯍꯜꯂꯤꯕꯅꯤ꯫ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ, ꯈꯔ ꯈꯔꯁꯨ ꯍꯩꯖꯤꯟꯕꯗꯤ ꯐꯩꯗ ꯃꯣꯏ ꯃꯄꯥ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯊꯣꯏꯕꯤꯁꯨ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯆꯥ ꯅꯨꯄꯥꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ?" "ꯍꯧꯒꯠꯈ꯭ꯔꯦ, ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯀꯟꯅ ꯇꯧꯍꯧꯔꯤꯌꯦ." "ꯐꯔꯦ ꯐꯔꯦ." ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜ ꯆꯪꯂꯛꯇꯨꯅ "ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕ ꯇꯥꯗꯦ ꯍꯥꯏꯔꯤꯁꯤꯗꯤ ꯁꯤꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ ꯑꯣꯏꯔꯦ." ꯊꯥꯔꯤꯛꯅ "ꯍꯩꯃꯥ, ꯅꯪꯕꯨ ꯏꯃꯥꯕꯨ ꯀꯧꯕ꯭ꯔꯣ?" "ꯑꯣ, ꯀꯧꯖꯩꯌꯦ ꯄꯂꯦꯝ, ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯄꯤꯔꯛꯑꯣ ꯍꯥꯏꯒꯦꯅ ꯀꯧꯕꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ." ꯊꯣꯏꯕꯤꯁꯨ ꯃꯈꯨꯠ ꯆꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯃꯌꯥꯝ ꯐꯝꯂꯤꯗꯨꯗ ꯆꯪꯂꯛꯏ꯫ ꯊꯥꯔꯤꯛꯅ "ꯆꯥꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ ꯏꯗꯣꯝꯆꯥ?" "ꯅꯕꯨꯡꯒꯤ ꯏꯁꯤꯡ ꯑꯝꯇ ꯄꯨꯔꯛꯑꯣ." "ꯍꯣꯏ ꯏꯗꯣꯝꯆꯥ." "ꯆꯟ, ꯌꯥꯔꯦ ꯄꯨꯔꯛꯑꯅꯨ, ꯑꯩ ꯑꯣꯏꯅ ꯆꯪꯂꯛꯑꯒꯦ." "ꯍꯣꯏ ꯇꯥꯆꯧ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯀꯣꯝꯕ ꯏꯃꯨꯡꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯃꯔꯜ ꯀꯌꯥ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯃꯥꯟꯅꯕꯤ ꯂꯦꯝꯕꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯅ "ꯊꯣꯏꯕꯤ, ꯈꯨꯔꯥ ꯍꯣꯏꯗꯤ ꯎꯗꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯊꯣꯏꯕꯤꯅ "ꯂꯧꯕꯨꯛꯇ ꯆꯠꯅꯈꯤꯌꯦ, ꯑꯩ ꯏꯇꯣꯝꯇꯅꯦ ꯂꯩꯔꯤꯁꯤ, ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯕꯨꯅꯦ ꯐꯥꯖꯈꯤꯅꯤ." ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ "ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤ ꯏꯕꯦꯝꯃ." "ꯊꯣꯏꯕꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ." "ꯍꯥꯏꯌꯣ, ꯀꯩ ꯋꯥꯅꯣ?" "ꯅꯣꯏ ꯇꯥꯆꯧꯒꯤ ꯈꯪꯅꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ?" "ꯈꯪꯗꯤꯌꯦ ꯑꯗꯨꯗꯤ." "ꯅꯠꯇꯦ, ꯀꯩꯒꯤꯅꯣ ꯅꯪꯅꯗꯣ ꯍꯪꯂꯤꯕꯣ?" "ꯂꯩꯇ꯭ꯔꯗꯤ ꯑꯩꯒꯤ ꯑꯝꯇ ꯁꯤꯟꯕꯤꯌꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ." "ꯃꯊꯣꯡ ꯆꯥꯗꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ." "ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ? ꯃꯁꯛꯁꯨ ꯐꯖꯩ, ꯁꯨꯕ ꯅꯣꯝꯕꯁꯨ ꯀꯜꯂꯤ, ꯅꯤꯁꯥ ꯍꯥꯏꯔꯥ ꯁꯤꯖꯤꯟꯅꯕ ꯃꯤ ꯅꯠꯇꯦ, ꯁꯤꯗꯕꯨ ꯑꯩꯅ ꯀꯩꯒꯤ ꯄꯥꯝꯂꯣꯏꯗꯣꯏꯅꯣ?" "ꯑꯩꯃ, ꯑꯁꯦꯡꯕꯒꯤꯒ ꯁꯨꯝ ꯍꯥꯏꯌꯦ ꯃꯁꯤ ꯅꯨꯄꯤꯁꯦ, ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯁꯤꯗꯕꯣ." "ꯂꯩꯀꯥꯏꯅ ꯍꯦꯟꯅ ꯐꯔꯦ ꯏꯕꯦꯝꯃ, ꯁꯥꯒꯩ ꯍꯥꯏꯔꯥ ꯃꯥꯟꯅꯕ ꯅꯠꯇꯦ." "ꯈꯪꯗꯦ, ꯅꯪꯅ ꯈꯔ ꯌꯥꯅꯕ ꯁꯤꯜꯂꯛꯑꯣ." "ꯂꯦꯝꯕꯤ ꯏꯕꯦꯝꯃ, ꯑꯩ ꯇꯜꯂꯦ, ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯕ." "ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯏꯃꯥꯟꯅꯕꯤꯅꯣ? ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯅꯅꯝ ꯑꯣꯏꯅꯤꯡꯗ꯭ꯔꯤꯔꯕ? ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯉꯥꯎꯏꯅ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏꯕꯤ ꯅꯣꯛꯏ꯫ ꯂꯦꯝꯕꯤꯅ "ꯊꯣꯏꯕꯤ, ꯅꯣꯛꯀꯅꯨ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯐꯥꯒꯤ ꯅꯠꯇꯤꯌꯦ, ꯑꯩꯁꯨ ꯏꯀꯥꯏꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯏꯅꯦ." "ꯌꯥꯔꯦꯁꯦ, ꯑꯩꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯔꯒꯦ, ꯃꯁꯥꯒꯤ ꯈꯪꯅꯕ ꯂꯩꯔꯝꯃꯗꯤ ꯑꯩ ꯈꯪꯗꯦꯀꯣ." "ꯍꯣ, ꯑꯗꯨꯝꯅ ꯍꯥꯏꯌꯨꯗꯅ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯕꯤꯒꯤꯗꯃꯛ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯊꯣꯏꯕꯅ "ꯃꯗꯣꯝꯆꯥ, ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯗꯦꯀꯣ." "ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯃꯣꯏ ꯈꯨꯔꯥꯇꯣꯟ, ꯇꯥꯆꯧꯒ ꯏꯇꯩꯃꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯗꯣꯜꯅꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ." ꯊꯥꯔꯤꯛꯅ "ꯏꯕꯣꯛꯊꯣꯛꯀꯤ ꯏꯆꯥꯒꯨꯝ ꯑꯩꯁꯨ ꯂꯨꯝꯅ ꯂꯧꯖꯔꯤꯕꯅꯤ." "ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤ ꯃꯗꯣꯝꯆꯥ, ꯅꯪꯅ ꯅꯆꯥꯁꯤꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ, ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤꯀꯣ." "ꯍꯣ ꯃꯣꯏ ꯈꯨꯔꯥꯇꯣꯟ,
ꯅꯅꯥꯏ ꯅꯨꯄꯤ ꯂꯣꯏꯅ ꯚꯥꯞ ꯇꯥꯖꯩꯌꯦ ꯊꯣꯏꯕ ꯅꯣꯛꯂꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯊꯥꯔꯤꯛꯁꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯤꯗꯕꯨ ꯃꯣꯏ ꯃꯄꯥꯅ ꯄꯪꯄꯥꯗ ꯍꯦꯛ ꯄꯥꯈꯠꯂꯤ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ ꯏꯆꯥ ꯑꯅꯤꯃꯛ ꯑꯃꯠꯇ ꯁꯣꯏꯍꯟꯕ ꯌꯥꯗꯦ ꯍꯣꯏ ꯐꯔꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯔꯨꯔꯣ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯔꯤꯛꯁꯨ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯨꯅꯕ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯔꯤꯛ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯀꯟꯅ ꯊꯥꯔꯤ ꯊꯣꯏꯕ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ ꯆꯥꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯈꯨꯔꯥꯇꯣꯟ ꯁꯤꯗ ꯂꯥꯎ ꯈꯨꯔꯥꯇꯣꯟ ꯋꯥ ꯍꯥꯏꯒꯦ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯑꯁꯨꯝꯅ ꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯈꯨꯔꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯅꯕꯨꯡꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯍꯧꯒꯠꯍꯧꯗ꯭ꯔꯤꯌꯦ ꯈꯨꯔꯥꯇꯣꯟ ꯊꯥꯔꯤꯛꯁꯨ ꯋꯥꯔꯤꯗꯨꯗ ꯌꯥꯎꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯃꯥꯕꯨ ꯉꯔꯥꯡꯗꯤ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯊꯣꯏꯕꯤꯅ ꯑꯗꯣꯝꯅ ꯍꯥꯏꯈꯤꯕꯅꯦ ꯏꯗꯣꯝꯆꯥ ꯆꯥꯊꯣꯏꯕꯤ ꯆꯠꯂꯣ ꯅꯕꯨꯡꯗꯣ ꯃꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯪꯂꯨꯁꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯃꯕꯨꯡ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯥꯆꯧ ꯇꯥꯏ ꯏꯆꯟ ꯇꯥꯏꯌꯦꯒ ꯍꯥꯏꯁꯥꯔꯗꯅ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯗꯣ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯄꯨꯡ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯊꯥꯅꯤꯜ ꯅꯣꯛꯂꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯩꯒꯤ ꯏꯆꯟꯁꯤ ꯉꯥꯎꯔꯤꯗꯅ ꯌꯥꯍꯧꯅꯦꯅ ꯏꯊꯦꯡ ꯍꯦꯛ ꯊꯦꯡꯈꯩ ꯃꯪ ꯅꯨꯡꯉꯥꯏꯗꯅ ꯇꯧꯔꯤꯅꯤꯅꯦꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯇꯥꯆꯧ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯆꯩꯗꯤ ꯆꯩꯔꯛꯀꯅꯨꯀꯣ ꯏꯃꯥ ꯏꯕꯦꯝ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯅꯣꯡꯃꯗ ꯆꯩꯕꯤ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯃꯕꯨꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯣ ꯑꯃꯗ ꯆꯤꯊꯗꯅ ꯍꯥꯏꯔꯝꯃꯤ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯥꯅꯤꯜ ꯀꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯑꯗꯨꯒꯨꯝꯕ ꯀꯥꯗꯨ ꯀꯔꯟ ꯈꯟꯒꯅꯣ ꯍꯥꯏꯌꯨ ꯑꯩꯅꯗꯤ ꯃꯥꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤꯕꯅꯤ ꯇꯥꯆꯧ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯇ꯭ꯔꯗꯤ ꯑꯗꯨꯝ ꯌꯥꯕꯤꯈ꯭ꯔꯣꯕ ꯌꯥꯔꯛꯇ꯭ꯔꯦꯒ ꯍꯥꯏꯔꯨꯔꯗꯤ ꯂꯦꯝꯕꯤꯗꯣ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏꯕ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯏꯆꯟ ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯊꯥꯅꯤꯜꯅ ꯕꯥꯕꯥ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯇ ꯍꯥꯏꯔꯛꯏ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯅꯦꯀꯣ ꯃꯃꯥ ꯀꯩꯗꯧꯕꯤꯔꯒꯦ ꯅꯆꯥꯅꯨꯄꯥꯅꯒ ꯊꯕꯛ ꯁꯨ ꯅꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯒ ꯄꯥꯡꯂꯦ ꯍꯥꯏꯕꯅꯤꯗ ꯊꯥꯔꯤꯛ ꯅꯣꯛꯂꯗꯨꯅ ꯏꯆꯥ ꯑꯅꯤꯃꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯎꯖꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯕꯗꯣ ꯉꯔꯥꯡꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯤꯅꯦ ꯑꯗꯨ ꯑꯗꯥꯝꯇ ꯈꯪꯗꯦ ꯃꯧꯒꯗꯣ ꯄꯥꯝꯂꯕꯅꯦ ꯑꯩꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯍꯥꯟꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖ ꯌꯣꯟꯖꯕꯗ ꯄꯥꯝꯃꯤꯅꯦ ꯃꯗꯣꯝꯆꯥ ꯃꯕꯨꯡ ꯑꯃ ꯂꯩꯅ ꯃꯆꯟꯅꯨꯄꯤ ꯍꯥꯟꯅ ꯂꯨꯍꯣꯡꯕꯁꯤꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯒꯗ꯭ꯔꯅꯤ ꯃꯣꯏ ꯃꯄꯥ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕꯤꯅ ꯃꯗꯣꯝꯆꯥꯕꯨ ꯀꯧꯔꯛꯏ ꯏꯗꯣꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯏꯆꯥ ꯊꯣꯏꯕꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯉꯣ ꯍꯥꯏꯅꯣ ꯍꯪꯒꯥꯝ ꯑꯣꯏꯅ ꯊꯣꯡꯂꯣ ꯏꯪꯊꯝꯊꯥ ꯑꯣꯏꯔꯤꯉꯩꯁꯤꯗꯅꯦ ꯍꯪꯒꯥꯝꯁꯦ ꯈꯔ ꯌꯥꯝ ꯆꯥꯍꯧꯔꯁꯤ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯗꯨꯅ ꯆꯥꯁꯤ ꯈꯔ ꯌꯥꯝ ꯆꯥꯁꯤ ꯂꯝꯕꯤ ꯆꯠꯄꯗꯒ ꯁꯟꯅꯒ ꯇꯥꯟꯅꯔꯛꯇꯅ ꯈꯨꯔꯥꯇꯣꯟꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤꯁꯨ ꯅꯣꯛꯇꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯣꯏꯃꯨ ꯊꯦꯡꯅꯔꯝꯃꯤ ꯈꯣꯏꯃꯨꯅ ꯀꯨꯏꯔꯦꯗ ꯏꯇꯥꯎ ꯎꯅꯗꯕ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯈꯣꯏꯃꯨꯅ ꯅꯨꯡꯉꯥꯏꯇꯦꯗꯤ ꯍꯥꯏꯍꯩꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯇꯥꯎ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯇꯥꯎ ꯑꯩꯁꯦ ꯀꯨꯏꯅ ꯅꯥꯗꯅ ꯂꯩꯔꯨꯔꯦꯅꯦ ꯏꯇꯥꯎ ꯏꯍꯦ ꯑꯩꯗꯤ ꯄꯥꯎꯒ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯇꯥꯎ ꯈꯣꯏꯃꯨꯅ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯂꯩꯅꯥꯅꯤꯗꯅ ꯏꯇꯥꯎ ꯅꯪꯗꯤ ꯀꯝꯗꯧꯔꯤꯒꯦ ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯁꯨꯒ ꯂꯩꯔꯕ꯭ꯔꯣ ꯊꯣꯏꯕ ꯅꯣꯛꯂꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥꯎ ꯏꯆꯥ ꯑꯃꯠꯇ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯅꯦ ꯑꯩꯃ ꯏꯇꯥꯎꯅ ꯅꯍꯥ ꯑꯣꯏꯔꯤꯁꯤꯗꯤ ꯑꯗꯨꯅꯅꯤꯗꯅ ꯑꯩꯒꯤꯗꯤ ꯏꯆꯥ ꯏꯃꯧ ꯏꯁꯨꯁꯤꯡꯅ ꯏꯃꯨꯡꯗꯣ ꯅꯤꯟꯕ ꯖꯥꯠꯅꯤ ꯏꯇꯥꯎ ꯃꯤꯅ ꯀꯧꯕ ꯂꯥꯛꯄꯒ ꯇꯥꯕ ꯅꯠꯇꯦ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯔꯤꯕꯗꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯣꯏꯃꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ
ꯄꯨꯄꯨ ꯈꯣꯏꯃꯨꯅ ꯍꯥꯎ ꯄꯨꯄꯨ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯋꯦ ꯕꯣꯕꯣꯛꯅ ꯀꯧꯔꯨꯁꯣꯅ ꯂꯥꯛꯏꯅꯤ ꯂꯥꯛꯑꯒꯦ ꯅꯪ ꯆꯠꯂꯝꯃꯣ ꯍꯣꯏ ꯄꯨꯄꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯆꯦꯟꯗꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯅ ꯏꯇꯥꯎꯗꯤ ꯏꯁꯨꯒ ꯌꯥꯝ ꯆꯥꯎꯔꯝꯃꯦꯗꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯏꯆꯥ ꯅꯨꯄꯥ ꯑꯍꯜꯒꯤ ꯃꯆꯥꯅꯤ ꯏꯇꯥꯎꯁꯨ ꯌꯨꯝꯗ ꯃꯤ ꯂꯥꯛꯑꯦ ꯍꯥꯏꯔꯕꯅꯤꯅ ꯆꯪꯕꯤꯈ꯭ꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯁꯨꯝꯅ ꯊꯣꯏꯕꯁꯨ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤꯅ ꯇꯛꯃꯟꯕꯗꯒꯤ ꯊꯥꯅꯤꯜꯒ ꯂꯦꯝꯕꯤꯒ ꯅꯨꯡꯁꯤꯅꯈ꯭ꯔꯤ ꯂꯦꯝꯕꯤ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯁꯨ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠꯄꯨ ꯀꯅꯥꯅ ꯈꯥꯝꯂꯨꯕ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯅꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯍꯥꯏꯅ ꯁꯤꯡꯅꯈ꯭ꯔꯤ ꯊꯣꯏꯕꯤ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯅ ꯐꯝꯂꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯨꯔꯥꯇꯣꯟ ꯏꯗꯣꯝꯆꯥ ꯅꯆꯥꯕꯨ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯀꯩꯗꯧꯕꯒꯤ ꯏꯆꯥꯕꯨ ꯂꯩꯍꯟꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯁꯤꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯆꯠꯅꯤꯅꯦ ꯊꯣꯏꯕꯤ ꯇꯥꯆꯧꯁꯨ ꯂꯩꯔꯤ ꯑꯩ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯗꯣꯏ ꯇꯧꯔꯤꯁꯦ ꯋꯥ ꯃꯈꯥ ꯇꯥꯗ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯊꯣꯏꯕ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯜꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯊꯣꯏꯕꯤ ꯈꯨꯔꯥꯇꯣꯟ ꯋꯥ ꯍꯥꯏꯒꯦꯁꯤ ꯏꯆꯥꯅ ꯃꯐꯝ ꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯈꯨꯔꯥꯇꯣꯟꯅ ꯌꯦꯡꯕ ꯄꯥꯝꯃꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯊꯣꯏꯕꯤ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ ꯊꯣꯏꯕꯤꯅ ꯀꯞꯂꯛꯄꯗꯨꯗ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯁꯨ ꯀꯞꯂꯤ ꯊꯥꯔꯤꯛꯅ ꯏꯆꯥ ꯊꯣꯏꯕꯤ ꯀꯞꯂꯅꯨ ꯏꯗꯣꯝꯆꯥꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯏꯗꯣꯝꯆꯥ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯕꯣ ꯊꯣꯏꯕꯅ ꯏꯆꯥꯕꯨ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯉꯩ ꯊꯥꯅꯤꯜ ꯉꯥꯖꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯑꯝꯃꯤ ꯏꯃꯥ ꯊꯥꯔꯤꯛꯅ ꯏꯃꯥꯁꯤꯗ ꯂꯩꯌꯦ ꯑꯆꯧꯕ ꯊꯥꯅꯤꯜꯁꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯝꯂꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯁꯦ ꯏꯃꯥ ꯉꯥ ꯂꯩꯔꯛꯄꯅꯤ ꯍꯥꯎꯅ ꯊꯣꯡꯉꯨ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯅꯤꯜ ꯃꯃꯥ ꯃꯄꯥ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯄꯗ ꯀꯞꯂꯨꯔꯦ ꯍꯥꯏꯕ ꯈꯪꯂꯤ ꯀꯞꯅꯔꯨꯔꯕꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯥꯔꯤꯛꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯛꯑꯣ ꯉꯥꯁꯦ ꯁꯦꯝꯂꯨ ꯂꯥꯛꯑꯣ ꯏꯃꯥ ꯊꯣꯡꯂꯒꯦ ꯊꯥꯅꯤꯜ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ ꯊꯥꯆꯧꯗ ꯍꯥꯏꯌꯨ ꯊꯥꯆꯧ ꯏꯆꯦ ꯂꯩꯄꯥ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯝꯗ꯭ꯔꯦ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯤꯀꯣ ꯇꯥꯆꯧ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛ ꯄꯨꯟꯅ ꯀꯞꯃꯤꯟꯅꯔꯤ ꯊꯥꯅꯤꯜ ꯃꯆꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯁꯤꯒꯤꯕꯨ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤ ꯀꯞꯀꯅꯨꯁꯦ ꯅꯨꯄꯤ ꯃꯥꯟꯗꯕ ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯌꯥꯝ ꯄꯨꯝꯕꯗꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕꯤ ꯊꯣꯏꯕꯤꯅꯦ ꯑꯁꯨꯝꯅ ꯃꯕꯨꯡꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯊꯣꯏꯕꯤꯁꯨ ꯀꯞꯈꯤꯗ꯭ꯔꯦ ꯊꯣꯏꯕꯅ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯏꯆꯥꯁꯥ ꯉꯥꯒꯁꯦ ꯁꯦꯝꯂꯨ ꯂꯥꯛꯑꯣ ꯊꯥꯔꯤꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯑꯆꯧꯕ ꯅꯪꯅ ꯉꯥ ꯁꯦꯝꯂꯨ ꯂꯥꯛꯑꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯂꯨ ꯂꯥꯛꯑꯣ ꯑꯩꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯒꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯊꯕꯛ ꯁꯤꯟꯗꯣꯛꯂꯝꯂꯒ ꯊꯥꯔꯤꯛ ꯆꯥꯛ ꯊꯣꯡꯂꯨꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ ꯊꯥꯅꯤꯜꯅ ꯂꯦꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯕ ꯊꯥꯅꯤꯜ ꯑꯩꯅ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈꯤꯕꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯂꯗ꯭ꯔꯣ ꯏꯆꯟ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯁꯤꯗꯕꯨ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯄꯨꯁꯤꯟꯗꯣꯏꯅꯣ ꯑꯩꯒꯤꯁꯨ ꯈꯔꯗꯤ ꯈꯜꯂꯨ ꯂꯦꯝꯕꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯞꯇꯥꯃꯨꯛꯇ ꯑꯩ ꯉꯥꯏꯔꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯏꯕꯗꯤ ꯑꯩꯁꯨ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯥꯅꯤꯜꯁꯨ ꯂꯦꯝꯕꯤꯅ ꯆꯠꯈꯤꯕꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯊꯣꯛꯇ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯁꯣꯝꯗꯁꯨ ꯊꯥꯔꯤꯛ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯥꯅꯤꯜꯁꯨ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯎꯔꯤ ꯃꯆꯟꯅꯨꯄꯤꯒ ꯃꯃꯥꯒꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯕꯗꯣ ꯊꯥꯔꯤꯛꯅ ꯑꯆꯧꯕ ꯅꯪꯕꯨ ꯉꯁꯤ ꯊꯕꯛꯀ ꯆꯠꯇ꯭ꯔꯕꯔꯣ ꯆꯠꯇ꯭ꯔꯦ ꯏꯃꯥ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯏꯆꯟꯒꯤꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ ꯌꯥꯝ ꯋꯥꯠꯂꯤꯗ ꯑꯆꯧꯕ ꯈꯔꯗꯤ ꯇꯦꯛ ꯂꯩꯁꯤꯟꯕꯗꯤ ꯍꯧꯔꯕꯅꯤ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯔꯤꯕꯅꯤꯅ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯗ ꯄꯥꯕꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯂꯧꯕꯨꯛꯇ ꯆꯠꯂꯨꯅꯤꯅ ꯆꯠꯈꯤꯕꯅꯤꯅꯦ ꯊꯥꯅꯤꯜ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯟꯒꯤꯗꯤ ꯑꯃꯇ ꯋꯥꯠꯇꯅ ꯄꯤꯗꯣꯏꯅꯤ ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯅ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯛꯁꯤꯟꯅ ꯁꯤꯜ ꯂꯥꯡꯂꯝꯃꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ
ꯊꯥꯅꯤꯜ, ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯇꯥ ꯊꯥꯅꯤꯜ ꯀꯔꯤ ꯈꯜꯂꯒꯦ? ꯑꯩꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯦ ꯂꯦꯝꯕꯤ꯫ ꯋꯥ ꯊꯣꯛꯑꯗꯤ ꯁꯦꯜ ꯊꯣꯛꯄꯅꯤ꯫ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ꯫ ꯐꯔꯦ, ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ꯫ ꯂꯦꯝꯕꯤꯗꯤ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯀꯤ ꯅꯨꯡꯗꯥꯡ ꯐꯅ ꯊꯦꯡꯂꯀꯥꯟꯗ ꯊꯥꯅꯤꯜ ꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯊꯥꯅꯤꯜꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤ ꯎꯕꯗ ꯃꯃꯥ ꯃꯄꯥꯗꯤ ꯃꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯦ꯫ ꯃꯆꯥꯅ ꯄꯥꯝꯂꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯍꯔꯥꯎꯅ ꯂꯦꯝꯕꯤꯕꯨ ꯊꯥꯅꯤꯜꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯃꯥ, ꯑꯩ ꯃꯈꯥ ꯊꯪꯕꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒꯤꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯌꯦꯡ ꯄꯥꯎ ꯍꯟꯕ ꯆꯠꯄꯒꯤ ꯑꯍꯜ ꯈꯔꯁꯨ ꯎꯅꯔꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯈꯔ ꯊꯨꯅꯗꯤ ꯍꯟꯕꯤꯔꯛꯎ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯗꯣ ꯍꯟꯅꯔꯛꯂꯦ꯫ ꯊꯥꯔꯤꯛꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ? ꯊꯣꯏꯕꯅ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯍꯧꯋꯤ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯔꯤꯛ ꯏꯃꯨꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯆꯥ ꯊꯣꯏꯕꯤ, ꯆꯥ ꯄꯨꯔꯛꯑꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯄꯨꯔꯛꯑꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯆꯥ ꯄꯨꯔꯛꯇꯨꯅ ꯑꯍꯜꯁꯤꯡꯗꯨꯗ ꯄꯤꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯑꯍꯜ ꯑꯃꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤꯒꯤꯅ ꯃꯇꯝ ꯀꯌꯥꯝ ꯂꯩꯔꯤꯕ ꯊꯣꯏꯕ? ꯊꯣꯏꯕꯅ ꯊꯥ 9-10 ꯂꯩꯔꯤꯌꯦ ꯄꯥꯕꯨꯡ꯫ ꯃꯕꯨꯡꯅ ꯍꯥꯟꯅ ꯂꯨꯍꯣꯡꯗꯧꯔꯤꯕ꯭ꯔꯣ ꯅꯣꯏꯒꯤꯁꯤꯕꯣ? ꯑꯩꯅꯗꯤ ꯃꯆꯜ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯒꯦ ꯈꯟꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯄꯥꯕꯨꯡ, ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯚꯥꯞ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨꯀꯣ꯫ ꯍꯣꯔꯦꯟꯒꯤ ꯀꯔꯤ ꯀꯔꯤ ꯄꯨꯒꯗꯕꯅꯣ ꯁꯤꯜ ꯂꯥꯡꯂꯨꯀꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯍꯜꯗꯣ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯍꯩꯅ ꯁꯤꯡꯅꯗꯅ ꯂꯩꯕ ꯃꯆꯥꯅꯨꯄꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟ ꯆꯣꯡꯕꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯕꯨ ꯍꯔꯥꯎꯒꯅꯤ? ꯂꯦꯝꯕꯤꯒꯤ ꯃꯄꯥꯅ ꯊꯥꯅꯤꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯍꯌꯦꯡꯃꯛ ꯋꯥ ꯂꯦꯞꯄꯤꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯁꯦ ꯇꯥꯕꯗ ꯊꯥꯅꯤꯜꯒꯤ ꯃꯄꯥ ꯊꯣꯏꯕꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤꯗꯨꯅ ꯋꯥ ꯂꯦꯞꯅꯕ ꯊꯣꯏꯕ ꯑꯃꯗꯤ ꯑꯍꯜ ꯑꯅꯤ ꯑꯃꯒ ꯂꯥꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯊꯣꯏꯕ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯗꯣꯝꯆꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯗꯣꯝꯆꯥ, ꯄꯥꯈꯠꯀꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯨꯏ꯫ ꯆꯥ ꯊꯣꯏꯕꯤ, ꯅꯪꯅꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕ, ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯏꯕ ꯍꯣꯏꯁꯨ ꯍꯜꯂꯛꯂꯦ꯫ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯊꯋꯥꯏ ꯋꯥꯅ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯀꯃꯥꯏ ꯇꯧꯕ ꯇꯥꯔꯒꯦ? ꯊꯣꯏꯕ ꯌꯥꯝ ꯁꯥꯎꯅ ꯅꯆꯥ ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕꯗꯣ ꯂꯩꯇꯕ꯭ꯔꯥ? ꯂꯩꯈꯤꯕꯅꯤ, ꯍꯪꯂꯤꯕ ꯋꯥꯗꯤ ꯈꯨꯝꯗꯦ꯫ ꯊꯥ 2 ꯂꯩꯔꯒ ꯍꯣꯡꯂꯁꯦ ꯍꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯏꯆꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯕꯒꯤ꯫ ꯅꯠꯇꯦ, ꯃꯆꯟꯅꯨꯄꯤꯁꯦ ꯍꯥꯟꯅ ꯍꯣꯡꯈꯤꯒꯦ ꯍꯥꯏꯔꯝꯗ꯭ꯔꯕꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣ, ꯍꯥꯏꯔꯦ, ꯌꯥꯔꯛꯇ꯭ꯔꯦ꯫ ꯁꯤꯗꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ? ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯕꯤꯁꯨ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯑꯍꯜꯁꯤꯡꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯍꯜꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯁꯨ ꯃꯄꯥꯜꯗ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯕꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯔꯤꯛ ꯐꯛꯇꯨꯗ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯀꯔꯝ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯂꯩꯔꯤꯕ ꯁꯦꯜꯁꯤꯅꯗꯤ ꯂꯨꯍꯣꯡꯕ ꯑꯅꯤꯁꯤꯒꯤꯗꯤ ꯀꯣꯟꯅꯔꯣꯏ꯫ ꯑꯩꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯗ ꯃꯣꯏ ꯈꯨꯔꯥꯇꯣꯟ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯚꯥꯞ ꯌꯥꯝ ꯇꯥꯗꯦ꯫ ꯃꯉꯣꯟꯗ ꯉꯥꯡꯆꯩꯔꯒ ꯀꯔꯤꯁꯨ ꯊꯣꯛꯂꯛꯑꯣꯏꯅꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯏꯕꯥꯅꯤ ꯈꯟꯅꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯌꯩꯊꯣꯛꯑꯁꯤꯔꯥ? ꯃꯃꯥ, ꯃꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯋꯥ ꯅꯠꯇꯦꯗ꯫ ꯑꯁꯨꯛ ꯀꯨꯏꯅꯁꯨ ꯃꯇꯝ ꯂꯦꯞꯅꯗꯅ ꯂꯩꯔꯒ ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯏꯆꯥꯒꯤ ꯖꯇ꯭ꯔꯥꯗꯤ ꯀꯥꯏꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯊꯣꯏꯕꯤꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝ ꯀꯩ ꯀꯟꯅ ꯁꯦꯝꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯗꯣꯝꯆꯥꯅ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯁꯦꯜ ꯄꯤꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯜ ꯄꯤꯕ ꯆꯠꯈꯤꯕ ꯊꯣꯏꯕꯤ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯅ ꯍꯜꯂꯛꯇꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯈꯠꯅꯔꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯦꯝꯕꯤ ꯅꯠꯇꯅ ꯃꯃꯥꯟꯅꯕꯤ ꯀꯅꯥ ꯑꯃꯠꯇ ꯇꯤꯟꯅꯗꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯤ꯫ ꯏꯁꯤꯡꯗ ꯐꯥꯎꯕ ꯀꯨꯝꯗꯨꯅ ꯊꯤꯅꯔꯤ꯫ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯌꯦꯡꯅꯔꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯊꯥꯔꯤꯛꯇꯤ ꯀꯞꯄꯨ ꯀꯞꯂꯤ꯫
ꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯁꯦꯜ ꯄꯤꯔꯨꯁꯣꯅ ꯊꯥꯕꯕꯨ ꯑꯁꯨꯝꯅ ꯇꯧꯅꯕꯔꯅꯦ ꯊꯥꯅꯦꯜꯅ ꯏꯃꯥ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯕ ꯀꯅꯥ ꯀꯅꯥꯗꯅꯣ ꯍꯪꯕ ꯌꯥꯕ ꯍꯪꯅꯈꯤꯁꯦ ꯁꯤꯗꯕꯨ ꯀꯔꯝ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯏꯆꯥꯗꯣ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯨꯅ ꯐꯥꯎꯕ ꯇꯤꯟꯅꯖꯗꯕꯅꯦ ꯊꯣꯏꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯊꯤꯕ ꯌꯥꯕ ꯍꯪꯕ ꯌꯥꯕ ꯍꯪꯂꯦꯗꯅ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇ꯭ꯔꯤ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯕ ꯑꯍꯜꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯑꯍꯜ ꯑꯍꯨꯝꯈꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯑꯝꯃꯤ ꯊꯣꯏꯕꯤꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒ ꯍꯥꯟꯅꯗꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯔꯝꯂꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯉꯛꯅꯈ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯥꯖꯗꯨꯅ ꯋꯥꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯤꯅꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯈꯨꯔꯥ-ꯃꯗꯣꯝꯆꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯑꯗꯨꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯨꯗ ꯃꯣꯏꯒꯤ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯂꯦ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕ ꯃꯤꯠꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯗꯕꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗꯒꯦ ꯈꯟꯗꯨꯅ ꯉꯝꯈꯩ ꯂꯩꯇꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯍꯥꯟꯅꯁꯨ ꯊꯥꯖꯗꯨꯅ ꯂꯩꯕꯅ ꯂꯩꯀꯥꯏꯅ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯕ ꯍꯧꯔꯛꯂꯦ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯄꯥꯝꯕꯤ ꯃꯧ ꯈꯔꯅ ꯍꯥꯏꯅꯔꯤ ꯃꯧ ꯑꯃꯅ ꯃꯈꯨꯔꯥꯒ ꯃꯗꯣꯝꯆꯥꯒꯅ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯁꯤꯟꯗꯨꯅ ꯊꯥꯗꯣꯛꯈꯤꯕꯗꯨꯝ ꯑꯣꯏꯔꯤꯅꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤꯌꯦ ꯃꯆꯥꯅꯨꯄꯥꯁꯨ ꯂꯨꯍꯣꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯅ ꯁꯦꯜ ꯀꯣꯛꯊꯣꯛ ꯑꯃ ꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯕ ꯂꯧꯔꯝꯃꯅꯤꯗ ꯂꯩꯄꯨꯡꯅ ꯁꯟ ꯁꯥꯕꯕꯨ ꯃꯣ ꯈꯣꯡꯕ ꯍꯧꯅꯕ꯭ꯔꯣ ꯑꯄꯣꯛꯄ ꯃꯄꯥ ꯃꯃꯥꯃꯛ ꯅꯠꯇꯕꯅꯤꯅ ꯁꯦꯝꯗꯨꯅ ꯊꯥꯗꯣꯛꯂꯤꯕꯅꯤꯗꯅ ꯑꯁꯨꯝꯅ ꯂꯩꯀꯥꯏꯗꯣ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗ ꯁꯥꯟꯅꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯣꯏꯕ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯐꯨ ꯎꯌꯥꯟ ꯐꯥꯎꯕ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯍꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯊꯣꯏꯕꯤꯒꯤ ꯃꯤꯡ ꯐꯥꯎꯕ ꯄꯟꯕ ꯌꯥꯈꯤꯗ꯭ꯔꯦ ꯊꯣꯏꯕ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯤꯔꯛ ꯇꯤꯟꯈꯤꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯇꯧꯔꯝꯂꯤꯕꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯏꯕ ꯃꯊꯟꯇ ꯁꯥꯎꯕꯅ ꯃꯩ ꯍꯧꯏ ꯅꯨꯡꯁꯥ ꯁꯣꯔ-ꯃꯄꯤ ꯍꯣꯜꯂꯤ ꯊꯣꯏꯕ ꯃꯊꯟꯇ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ ꯋꯥꯈꯜ ꯃꯋꯣꯟ ꯆꯣꯛꯍꯜꯂꯤ ꯊꯣꯏꯕꯅ ꯑꯗꯨ ꯍꯥꯏꯕ ꯏꯟꯕꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯕ ꯏꯆꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯝꯂꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯌꯦꯡꯊꯤꯕ ꯅꯨꯡꯁꯤꯗꯕ ꯃꯤꯁꯤꯡꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕ ꯖꯥꯠꯂꯥ ꯊꯥꯅꯦꯜꯁꯨ ꯃꯆꯟꯅꯨꯄꯤꯅ ꯀꯔꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈ꯭ꯔꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯆꯦꯟꯈꯤꯕ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯨꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯌꯣꯟꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥꯅꯦꯜꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯍꯧꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯀꯅꯥꯅꯁꯨ ꯊꯤꯔꯛꯈꯤꯗ꯭ꯔꯦ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯇꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯅꯦ ꯃꯀꯨ ꯑꯅꯤꯃꯛ ꯅꯣꯡꯒꯥꯈ꯭ꯔꯦ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯃꯤꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯥꯌꯦꯡꯕ ꯑꯃꯗꯤ ꯁꯣꯔꯥꯠ ꯀꯔꯃ ꯄꯥꯡꯊꯣꯛꯄꯗ ꯃꯤꯒꯤ ꯃꯔꯜꯅ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯗꯨ ꯌꯧꯔꯦ ꯅꯣꯡꯉꯥꯟꯕꯒ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯃꯤꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯄꯤꯛ ꯊꯜꯂꯤ ꯃꯌꯨꯝ ꯏꯪꯈꯣꯜ ꯐꯥꯎꯕ ꯌꯣꯟꯗꯨꯅ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯂꯤ ꯑꯗꯨꯅꯁꯨ ꯀꯣꯟꯅꯗꯦ ꯂꯩꯐꯝ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯁꯪꯒꯣꯏꯗ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯔꯤ ꯃꯤꯒꯤ ꯃꯔꯜꯅꯁꯨ ꯈ꯭ꯋꯥꯡ ꯀꯣꯏꯔꯤ ꯑꯩꯈꯣꯏꯒꯤꯅ ꯍꯥꯏꯕꯗ ꯂꯧꯔꯤ ꯏꯪꯈꯣꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯅꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟꯗ ꯑꯩꯈꯣꯏꯕꯨ ꯂꯧꯈꯠꯄꯤꯔꯣ ꯑꯃꯨꯛꯇ ꯍꯥꯏꯁꯤ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯎꯟꯄꯣꯠ ꯈꯔꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯊꯣꯏꯕꯤ ꯋꯥꯃꯇ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯅꯥꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯂꯧꯁꯤꯡ ꯁꯔꯨꯛ ꯌꯥꯝ ꯂꯩ ꯈꯨꯔꯥꯇꯣꯟ ꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯃꯛ ꯑꯩꯒꯤ ꯄꯥꯕꯅ ꯁꯥꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯋꯥꯠꯂꯣꯏ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯇꯧꯔꯦꯗꯣ ꯅꯪꯒꯤꯗꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯉꯥꯏ ꯀꯌꯥꯝ ꯀꯨꯏꯔꯒ ꯆꯥꯗꯧꯔꯤꯕ ꯃꯇꯝꯅꯣ ꯅꯪꯒꯤ ꯃꯇꯝꯁꯤꯕꯣ ꯇꯥꯆꯧꯒꯤ ꯈꯜꯂꯒ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯗ ꯏꯕꯦꯝꯃ ꯅꯣꯏ ꯇꯥꯆꯧꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯁꯦꯜ ꯅꯤꯡꯊꯤꯅ ꯊꯣꯛꯇꯅ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯂꯤꯕ ꯅꯍꯥꯟ ꯅꯣꯏ ꯃꯈꯥ ꯊꯪꯕꯒꯤ ꯇꯥꯀꯦꯁꯣꯗꯣ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯒꯤ ꯈꯪꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯅꯍꯥꯟ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯁꯨ ꯍꯥꯏꯒꯦꯗꯤ ꯈꯟꯕꯅꯤ
ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯇꯥꯆꯧꯒ ꯎꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯇꯣꯝꯗ ꯈꯜꯍꯧꯏ꯫ ꯇꯥꯆꯧꯅꯁꯨ ꯅꯆꯜ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯅꯣꯡꯃꯇꯁꯨ ꯅꯆꯜ ꯑꯩꯕꯨ ꯀꯔꯝ ꯂꯩꯔꯤꯅ ꯊꯤꯕꯤꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯥꯅꯦꯜꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯊꯣꯏꯕꯤ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯟꯅꯨꯄꯤꯕꯨ ꯎꯖꯕꯗ ꯊꯥꯅꯦꯜ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯆꯟ, ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯐꯝꯁꯤꯗ? ꯂꯥꯛꯎ, ꯑꯁ꯭ꯋꯥꯏꯗ ꯐꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ꯫ ꯂꯥꯛꯎ꯫ ꯃꯤꯅ ꯇꯥꯆꯧꯁꯤꯗ ꯊꯕꯛ ꯁꯨꯏ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯤꯁꯤ, ꯁꯤꯗ ꯐꯝꯃꯨ꯫ ꯊꯣꯏꯕꯤ ꯃꯣꯔꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯊꯥꯅꯦꯜ ꯃꯆꯟꯅꯨꯄꯤꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯕ ꯁꯛꯐꯝꯗꯨ ꯎꯔꯨꯕꯗ ꯃꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ꯫ ꯍꯥꯏꯌꯨ ꯏꯆꯟ, ꯏꯆꯟꯕꯨ ꯅꯕꯨꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ? ꯊꯣꯏꯕꯤꯅ ꯇꯥꯆꯧ, ꯀꯨꯏꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯋꯥꯁꯦ ꯉꯁꯤꯗꯤ ꯑꯩ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ꯫ ꯈꯨꯔꯥꯇꯣꯟ, ꯏꯗꯣꯝꯆꯥ, ꯇꯥꯆꯧ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ, ꯋꯥꯔꯧꯔꯤꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ ꯇꯥꯆꯧ꯫ ꯊꯥꯅꯦꯜ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯌꯨ ꯏꯆꯟ꯫ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟꯕ, ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯕꯗ ꯈꯨꯔꯥꯇꯣꯟꯒ ꯏꯗꯣꯝꯆꯥꯒꯅ ꯀꯌꯥꯝ ꯋꯥꯈꯤꯒꯦꯗꯣ ꯑꯩ ꯈꯪꯉꯦ ꯇꯥꯆꯧ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯊꯥ ꯁꯥꯕꯗꯣ ꯎꯔꯕꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯆꯍꯤ ꯈꯔꯗꯤ ꯌꯩꯊꯣꯛꯄꯤꯔꯣ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯔꯥꯇꯣꯟꯅ ꯌꯥꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯈꯨꯔꯥꯇꯣꯟꯒ ꯏꯗꯣꯝꯆꯥꯒ ꯑꯋꯥꯕ ꯋꯥꯈꯜꯗ ꯂꯨꯞꯅꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯑꯩꯅ ꯄꯥꯝꯕꯩ ꯑꯃꯅ ꯆꯦꯟꯗꯨꯅ ꯈꯨꯔꯥꯇꯣꯟꯕꯨ ꯁꯥꯎꯍꯟꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜꯗ ꯇꯥꯆꯧꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯗꯨꯅꯤ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯥꯅꯦꯜ ꯀꯞꯂꯦ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯕꯨꯡꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯏꯆꯟꯅ ꯑꯁꯨꯝꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯈꯜꯂꯨꯗ꯭ꯔꯦꯅꯦ ꯏꯕꯨꯡꯒꯤ ꯁꯅꯥ꯫ ꯊꯣꯏꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯨꯔꯥꯇꯣꯟꯒ ꯏꯗꯣꯝꯆꯥꯒꯁꯨ ꯁꯥꯎꯗꯅꯕ ꯇꯥꯆꯧꯅ ꯍꯥꯏꯕꯤꯌꯨ꯫ ꯇꯥꯆꯧ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇ꯭ꯔꯦ꯫ ꯇꯥꯆꯧꯗꯤ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯂꯦ ꯍꯥꯏꯕ ꯑꯩ ꯄꯥꯎ ꯇꯥꯔꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯅꯆꯜ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯆꯧ, ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯅꯆꯜꯕꯨꯃꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯂꯧꯈꯠꯄꯤꯔꯣ꯫ ꯑꯋꯨꯟꯄꯣꯠ ꯑꯃꯠꯇ ꯄꯤꯕꯤꯒꯅꯨ, ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯁꯦ ꯌꯥꯝ ꯏꯀꯥꯏ, ꯑꯗꯨꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯤꯗꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯇꯥꯆꯧ꯫ ꯊꯥꯅꯦꯜ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯨꯃꯤꯟ ꯇꯥꯔꯤ꯫ ꯃꯄꯤꯁꯨ ꯇꯣꯞ ꯇꯞ ꯇꯥꯔꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯏꯃꯥꯒ ꯕꯕꯥꯒꯗ ꯄꯨꯝꯅꯃꯛ ꯇꯝꯂꯒꯦ꯫ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯏꯆꯟꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯣꯟꯅ ꯂꯩꯒꯅꯤ? ꯏꯆꯟꯒꯤꯗꯃꯛ ꯅꯕꯨꯡ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤꯅ ꯃꯕꯨꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯗꯤ ꯇꯥꯆꯧ, ꯑꯩꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯍꯜꯂꯨ, ꯑꯩ ꯊꯨꯅ ꯂꯧꯈꯠꯅꯕ ꯁꯤꯜꯂꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯟꯅꯨꯄꯤꯗ ꯁꯦꯜ ꯈꯔꯁꯨ ꯄꯤꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜꯗꯣ ꯄꯥꯏꯔꯗꯨꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯥꯅꯦꯜꯁꯨ ꯊꯕꯛ ꯉꯥꯏꯍꯥꯛ ꯁꯨꯔꯝꯂꯒ ꯃꯌꯨꯝꯗ ꯉꯟꯅ ꯍꯜꯂꯛꯂꯦ꯫ ꯃꯆꯥꯅ ꯉꯟꯅ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯑꯆꯧꯕ, ꯉꯜꯂꯤꯗ ꯉꯁꯤꯗꯤ꯫ ꯊꯥꯅꯦꯜ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯕ ꯃꯈꯩ ꯃꯄꯥꯅ ꯃꯣꯔꯥ ꯁꯥꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯕꯥꯕꯥ, ꯉꯁꯤꯗꯤ ꯏꯆꯟ ꯊꯣꯏꯕꯤ ꯊꯦꯡꯅꯩꯌꯦ꯫ ꯊꯣꯏꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯇ ꯌꯦꯡꯂꯛꯏ꯫ ꯊꯥꯅꯦꯜꯁꯨ ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕꯁꯤꯡꯗꯣ ꯇꯥꯔꯒꯅ ꯅꯨꯡ ꯑꯣꯜꯂꯨꯔꯕ ꯊꯣꯏꯕꯒꯤ ꯊꯃꯣꯏꯗꯣ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈ꯭ꯔꯦ꯫ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯂꯛꯂꯦ꯫ ꯊꯣꯏꯕꯅ ꯆꯊꯣꯏꯕꯤ, ꯈꯨꯔꯥꯇꯣꯟ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯈꯨꯔꯥꯇꯣꯟꯅ ꯏꯆꯥꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ꯫ ꯏꯌꯥꯝꯕꯅ ꯃꯅꯥꯎ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯊꯥꯔꯤꯛꯁꯨ ꯀꯞꯂꯦ꯫ ꯏꯆꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ, ꯏꯗꯣꯝꯆꯥꯒꯤ ꯏꯕꯦꯝꯃ꯫ ꯂꯦꯝꯕꯤꯁꯨ ꯃꯈꯣꯜ ꯊꯣꯛꯇ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯊꯣꯏꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤ, ꯀꯩꯅ ꯇꯣꯛꯄ ꯄꯣꯛꯄ ꯍꯧꯅꯗꯦ꯫ ꯏꯆꯥ ꯊꯣꯏꯕꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯧꯈꯠꯀꯅꯤ, ꯏꯆꯥꯕꯨ ꯆꯥꯎꯅ ꯂꯧꯈꯠꯀꯅꯤ꯫ ꯊꯥꯅꯦꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯥ, ꯈꯔ ꯊꯨꯅ ꯂꯧꯈꯠꯄꯤꯔꯁꯤ, ꯏꯆꯟꯗꯣ ꯌꯥꯝ ꯋꯥꯔꯦ, ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯕꯥꯕꯥ꯫ ꯑꯁꯨꯝꯅ ꯂꯧꯈꯠꯄꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯊꯧ ꯇꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯊꯣꯏꯕꯤꯒꯤ ꯂꯧꯈꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯕꯒꯤ ꯏꯃꯨꯡꯗꯣ ꯉꯁꯤꯗꯤ ꯏꯔꯥꯡ ꯂꯥꯡꯏ꯫ ꯇꯣꯝꯄꯣꯛ, ꯊꯣꯏꯕꯤ, ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯕꯨ
𝗪𝗵𝗁 ꯑꯄꯪꯕꯤꯅ ꯆꯥꯅꯤ ꯈꯟꯕꯤꯗꯨꯅ ꯅꯆꯥꯕꯨꯃꯛꯇ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯅ ꯀꯞꯀꯅꯨ ꯏꯆꯥꯅ ꯀꯔꯤꯁꯨ ꯂꯥꯟꯗꯦ ꯉꯁꯤꯗꯒꯤ ꯏꯆꯥꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯄꯤꯇ ꯍꯥꯏꯗꯦ ꯀꯞꯀꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯑꯔꯩ ꯂꯩꯇ ꯋꯥꯔꯤ ꯀꯌꯥ ꯍꯔꯥꯎ ꯁꯥꯟꯅꯔꯝꯃꯤ ꯀꯨꯏꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯨꯗ꯭ꯔꯕ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯦꯝꯕꯤꯅ ꯏꯕꯦꯝꯃ ꯅꯍꯥꯟ ꯅꯪꯅ ꯅꯣꯏꯗꯥꯆꯧꯒ ꯎꯅꯩ ꯍꯥꯏꯕ ꯅꯨꯃꯤꯠꯇꯨꯗꯤ 이몽기 미 아마타 짝닝 티누ꯉꯥꯏꯅ 아마타 ꯆꯥꯟꯅꯗ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗꯒ ꯋꯥꯔꯧꯕ꯭ꯔꯣ ꯅꯪꯕꯣ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯃꯨꯛꯂꯥꯝ ꯂꯩꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯪꯉꯣꯟꯗ ꯋꯥꯔꯧꯗꯣꯏꯕ ꯅꯕꯨꯡꯗ ꯄ꯭ꯔꯞ ꯆꯦꯜꯂꯛꯑꯦꯅ ꯆꯠꯂꯦꯍꯦ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯂꯦꯝꯕꯤꯁꯨ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯅꯨꯄꯥꯁꯤꯗꯤ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯦ ꯆꯥꯟꯅꯔꯦ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯤ ꯑꯃꯅ ꯇꯥꯗꯤ ꯈꯨꯔꯥꯇꯣꯟꯒꯤ ꯏꯗꯣꯝꯆꯥꯒꯅ ꯁꯤꯟꯕꯤꯕ ꯃꯌꯥ ꯅꯨꯄꯥꯅꯤꯗꯅ ꯀꯩꯗꯧꯕꯒꯤ ꯊꯤꯗꯣꯏꯅꯣ ꯃꯁꯥꯅ ꯐꯖꯕ ꯇꯥꯕꯅꯦ ꯂꯦꯝꯕꯤꯅ ꯑꯩꯁꯦ ꯅꯅꯝꯃꯅꯤꯅꯦ ꯊꯣꯏꯕꯤꯅ ꯍꯩꯃꯥ ꯀꯥꯎꯏꯅꯦꯍꯦ ꯍꯣꯏ ꯏꯅꯝꯃ ꯂꯦꯝꯕꯤꯅ ꯑꯣ ꯍꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ